Karigi pukning sontari, karigi fatwa wakalna ngamhanduna isana isabu luraba luknungda puthajari. Angang oiringaidadi big dreams laikipadai, ngasina karigi small dreams. Ngasidagidi afava wakalna ngamhalasi, angang oiringaida thamkiba goal adudagi 10 times in a job goal thamdasi. Aduga thajasi thajarabadi soidana phangani, madu phangnaba honaba haurasi. Ngasi hayeng ngairasi. Adomgi 100% potential sizinnabiu, miyo listing kya na adomgi thabakpu uraga inspiration phanghansi. Apikpa wakal khangumsi, atawa wakal khansi. Mibu mating pangbisi punamaki positive side khaktamak usi, ay karigidamak pokpano khangdoklasi. Fanayamna train tawdunasu aygi apamba amagi ability yaudana kayam wangna kabang ngamgadawribage. Kanana aygi life transform tawbigani. Isana tawjagadabani. Ahanba step hawdriba oiragadi hawbiro, hawzik natragadi karam kandano. Oiningba steers masing oisanu ahanba steer kaba hawbiyu. No action di pangdaba migini. Adom gidi massive action ni. Fattaba habit hadokbiyu, afaba habit thambiyu. Anaiba isinga leminari kay aruba ising oiba ngamoy kakhatbiyu. Negative people sing laitaba steer aduda. Kibiganu itong tatsatli haiduna. Igalgi sakon lauduna hena wangna paikatbiyu. Nung siriba marup sing kainarabasu, anawba transform to kraba miyosing na adongga marup oinabagidamag ngaiduna layri. Kakatbiyu lepkanu adonggi goal fangdrifawa. Adonggi life transform tawbagi spit pu uraga universe ta kwaitagi yangi haina khangnariba mangal na ikaihansi. Go! Never stop! Nobody can stop you because you are unstoppable.